أشرقت نفسي بنور من فؤادي حينما السلام عليكم ورحمة الله وبركاته. Radio HRDF na adom taram na ukchari. Matam asada yumthong kuding zed na ba problem kaya mayok nari madugi manunda khwaida ki maru oiribadi shoto gi masla asini. Imong amada hariba masla asi makoy gi marakta mal zang yena pagi tanjata thoi soto adu marik jumna yendaba amadi phangmam thokpadu phangnadabana problem kaya ama tholai. Maramaduna amaga kuina sangna kauna lamnate ngang saknate makoy singado thodok wathokta yawnate sage ki oiba mifamna singbada yawnate yasinaba purnanaba hotnaba tasu yaba kopulekti ekoi ki samajasda miyoka ama koktok chamthoknage amadi masibu yasinage habigi wakalsu leinade makoyna makoy ki karigumba khara tahunba dum pami asigumlaba miyoising asi matam khuding awaba amadi tukatchaba mongda dumak lei makoyna karigumba thabak khara tawjarabasu asigumlaba miyoising asena Allahu harawan bahaibasidi wana thoi karigumba mada miyo amana Rasulullah sallallahu alaihi wasallam daharami ho Allah gi Rasul sallallahu alaihi wasallam aigi mari mata khara lei aina makoyga mari samnanaba hona jai makoyna mari adubu thadana bohonai aina makoyda fana tawi makoyna phatana adumak tawi aina minung siga loinana makoybu samthokpi makoyna jihalan ki thau adum tawi matamatuda huzura karam sallallahu alaihi wasallam na hairami nahak se nahak na hairiba asumna oirabadi nahak na mahakbu amasung makoydubu achakbu pijaribani nahak na mong asumna hek tawri makai makoygi mayokta Allah gi maikaidagi nahak mateng pangbina patharakani Muslim Sharif sagai natai mari matagi matikbugun gi matangda Quran asumna takpiri يا أيها الناس اتقوا ربكم الذي خلقكم من نفس واحدة وخلق منها زوجها وبث منهما رجالا كثيرا ونساء واتقوا الله الذي تساءلون به والأرحام إن الله كان عليكم رقيبا. He miyo basa nakoy ki mapuba kiyo mahagna nakoy bo thawai amadagi sembibani mahag ngondagi magi nupi busu sembiraga makoy anidagi nupa sing nupi sing sandokpi nakoyna mahaki mingda hangnariba ninariba mapu adubu kiyo loinana mari mata setnabadagi su kiyo thangai sengnamak Allah Ta'ala na nakoy bo senari. أشرقت نفسي بنور من فؤادي